आकाशवाणी इम्फाल R.K Gorani na pau pazari ahan bada maroi ba pau Manipur da ngarang fauda COVID vaccine dose la kolum doi lising taramri sumna humdra taru kaukre Raisa asa ngarang mioi tarani thoi COVID-19 ring naba fakhi bagaloina na naba fakhi ba masing lak amaga lising kolum doi saunga marpu taru sure naba phawagi sangsat marpurani pandasmik ani taru yaure Bharat Biotech na hairi Covaxin vaccine asi sahi ani dagi taranipan phawgi manung dalai angang singda sabsana kanaba fangle amasung Kendra Sarkar na hairi laiba asa COVID-19 ano variant Omicron na ba masing lising amaga sani humudra haujuk phawda thengnare Laibag asna COVID vaccine dose koti samaga yankai yauna kapna ba honoring iserak asida anoba corona variant thorgle haribasina amukaso nungnang ba pohalle phibam asta ikoina tabiri ba mayamda hek yaba makai athuba matamda vaccine dose na kapthok pinaba masung atupa myoising vaccine kabada mateng pangbina ba apil tawjari Laiset asti ngakthong na asama thong ahumasi inbiyu face mask upiyu putaruki social distancing thambiyu mai mit amadi khusa seng na hamdok piyu COVID-19 nga mari lainab ipaw sing damak national helpline number sing 0112397 8046 amasung 1075 ta aduga Manipur helpline number 03852411 668 amasung 18003453 phone tawbiyo Haujik mapungoi ba paw Raisa sa ngarang phawda COVID vaccine dose la kolum doi lising taramari subna humdra taru kaukre ngarang kakra dose lising ahumga satet kuntet kaukhi masing manung ahan ba dose ki lising amaga chani yankai humdoi amasung ani suba dose ki masing lising ani ga jame humdrani masigi manung da sai humata ki ani suba dose kakwa lak ama lising ni phum de chani mari ahan ba dose ki oina lak ama lising humdrani pan chahum ni putarukni sahita ni pandagi ni phum nga phang manung da lagi pasing in ahan ba dose lak taret lising mari satruk marpu mathoi ani suba dose ki lak mari lising marpu ni thoi subna programa thoi ni sei ni phuma thoi mathakin ahan ba dose lak ani lising humdra ni pan chahum marpu mari ani suba dose ki lak ani lising kunthra mari chani pan kunthra ni Manipur da hauki ba pung kunmai da COVID ke nova case tara thre thengna ki positive obe mi amata sikhi de Raji Haksel bibag ngarang thoki ba cherol amata hai Puna sample lising amaga chani yankai mre test tawbada mioi tara taret positive oiba thengna khibani masi tharaga hauju phawda positive oiba apun mama sing lak amaga lising kun manga satret humudra ni pan sure covid positive oiba mioi tara inthangarang nama pharakhi bagaloina na hauju phawda leina asthi nama pharakhi bama sing lak amaga lising kulum doi changa merpu taruk sukre naba phawagi sang sat mai pudra ni pan dasmik ani taruk ni hauju active case chamung mai pudra leiri Hauju phawda COVID-19 ni sikhi masing lising ani subna ani sukre Manak asa Raji Haksel Vibhagi Director Dr. K. Rajon Hairi Manipur da hauju phawda Omicron ki case amadigi hena thengnadri Imphal ngarang thoki ba cherol amada Dr. Rajon Hai mi aduga sokna samdana mapumnamak masak khangdokle amasung test tawbagi thabak sathari Omicron brain asi ate COVID-19 variant singa yengnabda jamna sandokan bo oibana COVID ki appropriate behavior sing mapung phanangang na chanaba so mahangna appeal tawri face mask upana COVID ki variant makal khuding makta gi ngak thokpada ningthina kanaba phangi haireduna mipung khuding makna face mask sung soi soi upna nabasu mahangna hairi Aikhoina mi paiba pokpagi mahuta COVID ki vaccine kapthoktuna physical distancing khutsa amadi maimit tarutana na thamduna isa masung miyambu aso engam thon dana bhone se haine so zeroladuna makhata na hairi Manipur State Kala Academy Imphal na sinduna hijam angahal sing memorial lecture lising ani kun ma tho Imphal konung mamang de leiba Directorate of Art and Culture gi artist dormitory da hausi pangthokli thromadu da sakna reba critic amasung Manipur State Kala Academy Awardee Professor Polem Nabachandra Singh na Manipuri Literary Culture Oral and Written Habhiram the lecture pigani Thoromaduda Saiti Lamda Sangnare Bamasu Manipur State Kala Academy Awardee Longjam Joy Chandra Sar Uyari
Manipuri cinema na chahi angkai suruk pa mari laina na sathari palan tharom gi saruk am oina ngasi Manipur gi cinema da maming leiraba mi kunthra ma thoi Manipur State Film Development Society na taram no kani tharomasi Palace Compound leiba MSFDS ki auditorium da pangthokani tharom da Rajapal lagani Shanam so Rajya Sabha gi MP Maras Laisema Sana Jawba saruk yagani tharom du ga mari laina na short film mochi leba ming sel amadi mami sami utkani Saliba sahi lising ani kun mathone losilak pa amadi anuba sahi lising ani kuni thone lakadori ba asiga mai leinana Akashbani Imphal I pau kangbuna lising ani kun mathoi hangana yeng bhaiba thoroma manga sinumidang pungmapan makhai gi sandokani hairiba thoroma si Akashbani Imphal gi kangla amasung sangai sine animakta tawa fangani masiga loinana Akashbani Imphal gi YouTube channel da su live streaming tawgani tabiriba pawasi Akashbani Imphal dagini Bharat Biotech na hairi Covaxin vaccine asi sahi ani dagi taranipan phawgi manungda leiba angang singda sapsana kanava fangle sarkar na hairi vaccine asi sahi tara manga dagi taranipan phawgi leiba kanglup singda January 3 dagi kapa yaragani haibagi ayaba su pikre Kendragi Drugs Controller General of India na saitran thoi makthakta leiba angang singda Covaxin kapa yaragani haibagi ayaba pireklaba matungda sarkar na vaccine asi kapna nabagi lakthok khibani Bharat Biotech na hariba vaccine asige phase 2 amadi 3 da masigi matangda ningthina yengsilaba matung sai ani dagi taranipan phawda leiba masa mau phob angang singda sijinaba yare haibu khangma ngamkhibani Kendra Sarkar na hairi leiba gasta COVID-19 gi anoba variant Omicron gi positive eba masing lising amaga chani humudra hauji phawbada thengnare hairiba apunba case masing asigi manungda sahumudra maridi nabdagi fakre Maharashtra da hairiba variant asigi case samri yankai thengnaduna khwaidiki yamna Omicron aba raijja oire masig matungda Delhi na case chahum kun thengnaduna anisuba raijja oiri lebak asigi raijja amsu union territory puna kolumdoida hairiba Omicron gi case asi thengnare Amaromda Kendra Haksel Mantralay na hai hauju fawda leiba asta apunba COVID vaccine dose koti sam ga nifu lak yankai mari hena kapthok pangam kre thaukiba pung kun marida vaccine dose lak humpu taruk lising humpu nga kapki haiba matamasta COVID-19 nigi miyo lising taret ka sangwa marpum nga naba faraki amadi naba farapagi sang asi sada marpudrani pandasmik ahum taruk oiri aduga miyo lising tarat taruk chatret humpu marina nongna COVID positive oiki Nagaland ngang dig hawdon Armed Forces Special Power Sek apaspat thatru amagasu makatana sangdokre Kendra Griha Mantralay na thokpa notification amadhai Nagaland Raija asi hawjik khudongte phibam da leiri amadi civil power de mating pangnabagi damak Armed Forces sijinabagi tangai fadaba lei maramasina Kendra Sarkarna Nagaland Raija thinba thungbada ngang dig haruga thatru amagasu disturb area ni hana laukthokle hairi Kendra Griha Mantri amusu BJP makok thongba singba Amit Shah na Uttar Pradesh sa pangthokpa tongan tangamna rally ahumda saru yari masigaloinena lusingba asin Ajodhya da leiba Sri Ram Janmabhoomi amasung Hanuman Gari da lai khoramki BJP office gi thadorok pachirol amagi matung ina Sri Amit Shah ngasi ayu Ram Janmabhoomi amasung Hanuman Gari da lai khomlaba tungda mafam da leiba Government Inter College sa pangthokpa tharom amada wangangki Haujik ngahaki tungda San Kabinagar da pangthokadaba thorom amada saruk yagani aroibo ina numidang oiram Patel sok area da pangthokadaba miyamgi mifamda wangangani Hayeng Griha Mantri na Raija aski tongan ba jila da pangthokadaba mifamsingda saruk yagani Pradhan Mantri Narendra Modi na hairi leibak asigi tongan famsingda malem thaki hakselgi khudongchaba leigadaba medical infrastructure sing semgatnaba honari Uttarakhand gi Halwani da puna lupa koti lising tarit ka sangwa sangna paket kadaba project kulumdei jatra holoduna Pradhan Mantri na hai leibak asida haksil kudongchaba hengal hanabgi damak Kendra Sarkarna akhak palaitana honari Loisilakpada COVID-19 dinga thoknaba vaccine kapthokpa face mask upa phutaruk lamna leiba khutchamadi mai mit tarutana thamba haiba asamba thong singa singangna chapinaba amuk hanening singjari aroibada maroyo pau amuk hana Manipur ngarang phawbada COVID vaccine dose lak kulhum doi lising taramri subna humdra taru kawkre Raija asta ngarang mi tarani thoi COVID-19 ni naba phaki bagaloina na naba phaki ba masing lak amga lising kulhum doi sangwa marpu taruk sure naba phawgi sang sar ma pudrani pandasmik ani taruk yaure
भारत बायोटेक ना हाइरी कोवैक्सीन वैक्सीन असी सही अनिदगी 19 फावी मनुंग लेब अंगांगसिंगदा सब चाना कानब फंगले अमसुंग केंद्र सरकार ना हाइरी लेबा ऐसा कोविड-19 अनोबा वेरिएंट ओमिक्रॉन नाबा मसिंग 19,993 हौजिक फावबदा थेंगनरे पाउ लोइजरे।